Hairok Mihat Nuppising na Thoubal Court Thomjin Kray Mihatpasing Bel the Thadokhiba Tarabadi Thoubal Court Thugairaga Meira Shang Onthokkani Khongjang Loi Sing Ningthoujam Rohit allies Kunau Misiga Mari Lainana Same Kiba JSC against the brutal killing of N Rohit na Lepta na Sangsilak pa Khongjang gi Makha Tarakpo ina ngasi yamlaba Nuppising na Thoubal Court ke geta Mara Laiba Mihatpa Cherak Piyu Mahiroi Hatpa Yaning de Haiba na Chingba Kholau Kaya Lauduna Thomjin Lakray Hairok tagi lakpa yamlaba nupi khongjang loi singna court ki mapanda pen dabagi kholau kaya lauram laba matung mi sing yam khalakpadagi court ki gate nam khairaktuna nupi khongjang loi sing aduna court complex manungda mihat pathadokpa yaroi mara leiba sing cherak pi haiduna kholau lauduna sangsilakhe ayuk pung 10 dagi nungthil pung 2 phauba nupi sing aduna court ki gate ta thomjinduna court manungda sanglakpa madi thokiba sing thingduna thamkhe Court complex manungda judge ke hek get makhongda Rohit ki apogpe en isabina icha hatpa miyoi cherak piyu ngamdraga de aisu sijaragi haiduna masada yeptuna lakpa thang lokthokuna sijana ba honarakpada police na thangdu mulhaubadage thoganingda ba thokdok thokidre haire khongjang loi singaduna court complex manungda lauduna lainaringai matamda judicial custody da lediba miyoi taruk adu video conference ki khuthangda hearing tawkhibaga loinana Hearing Thadokhiba loinana hearing ge rai reserve thamkhre haiba khanglakpadage khongjang loi sing aduna rai adu ngasi mak laukthokadabani haina khongjang changsin khe loinana just satkhiba yaroi haiduna nupi khongjang loi sing aduna court ke maning amade mamang ge takthatuna thamkhe tungda khongjang loi kharaga just ka unaraba matung rai adu election matung da laukthoklegani haibage thajaba pirakpadage khongjang changsin lamba sing adu handokhe Just ka wari sanabada yaurube M Gambini kaubi amana phongdorokpada Rohit misiga mari lainana Wael sathriba miyoi sing bel da thadokpa yaroi haiba just ki mafam da thamkhe just ki maike dagi su election mamang da miyoi sing ase bel da thadokpagi wafam leite election matung da rai Onthokkani hairakhe tung da khongjang loi sing ge maike dagi karigumba miyoi sing ase bel da thadokhiba tarabade Thoubal court Thugairaga Meira Shang Onthokkani haikhe khongjang loi sing adugi maraktagi KH korog lembe kaubi amana hai laikhidraba Rohit ki apokpana eye witness oiduna khudom bi thinduna taklaba phawbada ngasigi laingak asina Mihatpasing cherak pidriba karigino aikhoi masel hanaro sinaro haibara I masen hanaro sinaro haibara aikhoi su lemna tokloi hairok ta leriba mama oibi kayana Mayamna Rohit laikhidabadagi kari tawrakpagi haibadu sarkar asida mayek sengna khangangani haina duna Manipur laingakta section warol thamkhe Manipur gi CM na party masa sing punsiliba se party gi mapangal sontharakpadagi ni hairiba si angakpane Dr. Nara party macha punsilaga alliance tawriba se party gi mapangal sontharakpadagi ni haina BJP gi mifam singda chief minister N Biren hairiba du angakpane Mahake Mayan Tuyange Lengak na tabra haina CPI ge National Executive Member Dr. M Narana Phongdokhrei Wapam Singarang Langatel Kangjai da Pangthokiba Wangjing Tentha Assembly Kendra da Mireb Progressive Secular Alliance MPSA ge INC ki candidate Moirang Them Hemanta ge nonggi oiba political conference ta athoiba mithunglen gi warol piraduna phongdokhibane Dr. M Narana Makata na hai BJP ge Biren Lusing Balangak asina ASE manungda amakhak oina chaliba makhoi masel phauba yanadaba laingak ne haujik su bot loiba ngainariba ne bot matungda kari oirakpagi haibadu yengse parliament su maithirani khangbadagi laumi gi bill ahum handokhrabane madubu BJP na laumi singge maida khupak na thabani hairaduna BJP gi supnam ge laingak asibu para tambi haurase maramaduna MPSA na puthokjariba candidate bu mai pakhan biyo Pangthokiba nongmagi oiba political gi khananainaba aduda MPCC gi working president Timangi Babu CPIM Manipur State Committee gi secretary KHH Shanta CPM gi secretariat member Sarat Salam AIBFM Manipur State Committee gi secretary Gunesor Tentha Gram Panchayat ki pradhan M Pradeep Langathel Gram Panchayat ki pradhan MD Rausan Sangayumpham Part 1 GP gi pradhan MD Jakir DCC Thoubal gi president L Lukhoy amasung Wangjing Tentha BCC gi president HH Gopesor na athoiba mithunglen sing oina saruk yakhe miyambu ngami haibagi matagum supnam sasan tawrakpa yaning de
हौखिबा फेब्रुआरी 10 की अथेंबा हिंगदा लिलोंग बाजार वाई अंतास खान MLA BJP कैंडिडेट 30 लिलोंग केंद्र मसा याउना लाकलगा स्कोर टीम अमदी महाकी खुनेक वर्कर सिंगना नोंमई कापा अमदी हिंसागी थवोंग कया चथदुना थुगा यांखाइबा कया तौरमलबा मतुंगदा MLA अंतास की असोइबा कुपसिननबा होनबदा मरा लैजदबा थौदोक अदुबु उहौ खंगौदबा मियोइसिंगदा FIR पानसिंदुना मियामबु ngami haibagi matagum supnam sasan torokpa thogdok adubu yaningdaba phongdokpaga loinana YBO na strongly condemn tawduna protest athakre nongmai kapasu MLA gi timna kapa aduga maral aijadaba miyoi singda FIR pansinduna maral kaya sirakpa si yaningde MLA na tawriba FIR revoke tawgadabani amade election santi oina tawba miyamna pame MLA Y antas ki thawong yaning MLA na karigumba FIR handoktrabade MLA की मथक मियामना डेमोक्रेटिक अकन मखल मखा कया की खोंजंग लिलोंग केंद्र की मियाम को समनरगा संगसिलंगनबा सेम सादुनु लैरे हाइना यूथ वॉलंटरी ऑर्गेनाइजेशन YBO लिलोंग यांगबी लेकाइदा पांगथोकपा प्रोटेस्ट तौबगी थौरमदा तिनखिबा मियामना अमतो ओइना वारेप लौख्रे हाइना यूथ वॉलंटरी ऑर्गेनाइजेशन YBO क्लब की प्रेसिडेंट ना थोकपा चेरोल अमना फोंगदरोकले इंडिया दा कोविड की फिबम फगलकपगी चांग चादा मरफुद्रागा निपान दशमिक अहुम यौरे वांगू तेरा लुपा मरुप सथकिबा बोम की अटैक रेड आर्मी प्रीपाकनने ngarang numidang pung nipan lom tabada Kakching district की मनुंग चन लैबा वांगू तेरा लुपा मरुप मया द खोंग न पेट्रोलिंग चलुबगे हलकपा वांगू हाई स्कूल दा मतम खरा पोस्टिंग तादुन लैबा इंडो तिबेतान बॉर्डर पुलिस की कांगबू अमदा IED बोम अनि प्लान तौदुन थंबदा अमदी पोखाइदबदगे हेना साथीना अशोकपन थोकलम गदबदगे लाइबक फहौरबा बॉर्डर पुलिस असिगे पर्सनल अनि मथंग सिन्ना उत्तराखंडगे गिरिजा शंकर सही कुंट्रा राइफलमैन नंबर CT GD 100330252 अमसुंग गौरव राय सही कुंगतरुक राइफलमैन नंबर CT GD 130450477 अरुब फिबमदा सोगन किबादु रेड आर्मी प्रीपाक के स्पेशल टास्क फोर्स सीना अखनन सथगिबा थबकनी हाइना प्रीपा की पब्लिसिटी ऑफिसर डिपार्टमेंट ऑफ पब्लिसिटी एंड प्रोपेगेंडा न खुयक पिदुना थादोरक पचेरोल अमद फोंदोरक ले मिफा मिपुन लैतबा मिकप मिराव खोल तादबा लमदम ओहनसी हादबदे BJP द वोट पीरसी बीरेन मिफा मिपुन लैतबा मिकप मिराव खोल तादबा लाइदबगी पी सिंथहंदबा इमुंगी मियोय अमा अचौबा अनाबा अमा नारकपदा उखोंग तेंद उंगलग फमदबा लमदम अमा ओहनसी हादबदे BJP लेंगाक अमुक हलकननबा BJP द वोट पीरसी हाइना चीफ मिनिस्टर नोंथोंबम बीरेन फोंदोखरे वाफम असि पांगथोकदोरिबा 32 सुबा मणिपुर लेजिस्लेटिव असेंबली मिखलग मरी लेनना मोइरांग केंद्र द BJP की कैंडिडेट ओरिबा माइरेनबम पृथ्वीराज की फिराल सिंखटपग मरी लेनना BJP मोइरांग मंडल न सिंधुना मोइरांग चेंगई लंपाकता ngasi पांगथोकपा मियाम की मिफमदा अथोइबा मिथुंगलेनगे वारोल द फोंदोखिबने NPF ना यानिंगदबा फोंदोरकले चांदेल केंद्र की वेस्टर्न वैली एरिया द उनोपाट विलेज द NPF वर्कर सिंगना NPF द बोट पीगदबनी हाइना युम द चंगदुना किहन खंगनबा मदे मफम अदुदा इरांग थोगले हाइना BJP की वर्कर सिंगना मराल सिरखिबदुबु युमफम याउदबनी हाइना NPF चांदेल डिवीजन की प्रेसिडेंट लांगहु स्टार्ट सन फोंदोरकले हिराम असिगा मरी लेनना ngasi चांदेल द पार्टी असिगी ऑफिस द पांगथोकपा पाउमीसिंगा उनबा मदा लांगहु स्टार्ट सन्ना मखा तारादुना NPF ना हंदकी इलेक्शन असि फ्री एंड फेयर ओइबा इलेक्शन अमा ओहेननबा ECI ना पीबा गाइडलाइन सिंग निंगथीना ngaktuना लाकले असिगुम्बा मतम असिदा BJP ना मखुता पावर पाइरे हाइदुना चांदेल केंद्र असिदसु तोंगान बा मसल पावर सिजुनबगे मथक्ता अरानबा प्रोपेगेंडा कया तौरगा NPF वो माइथीबा पीनबा होनरकले मसुगी मनुंगसन्ना उनोपाट के मतंग असिदसु मरी सुंगलै लेनेदबा NPF वो मरी मखोंग समनदबा वाफम कया मीडिया द हबलकपा असि लाइवक थेबने कबुई आइडेंटिटी यौखटकदबा मी द बोट पीबीयो मणिपुर की केंद्र होमपुगी मनुंग द लरिबा कबुई खुलगी खुनमी सिंगदा कबुई यूनियन मणिपुर की माइकैदगी वाफम खरा थमलकले मदुदे मणिपुर का सागोन अदुना लाक्लबा यलौ फुरुप ओइदिबा असुक चाउख्रबा कबुई फुरुप असि ngasiदे मनुंग अमसुंग मपानदगी पिरकपा साफुसिंगना कबुई आइडेंटिटी मुथनना बहोनरे अदुना लाक्लिबा 32 सुबा मणिपुर स्टेट असेंबली मिखलदा
kabuybu yokhotpigadaba puwaribu ikai khumnaba candidate singda vote pibiyu miyoi ama leikhidrei manipur da hokiba pung kunmari asigi manungda covid-19 laichut asina maram oiduna miyoi ama leikhidrei loinana miyoi humbudraga humdoi nauna positive oikhrei ngasi state asida punna miyoi lising amaga chamnga yankhaiga nithoi covid test tawbada miyoi humbudraga humdoi positive oikhibane positive oibagi chang chada mari dasmik taret oide state asida hojik phawbada punna miyoi lakh taraga manga lising hompu manga chamnga ga hompu ga taret covid test tawkhrei aroi bada tabiri bapum namak pu thagat jari